Miying tabiri basing koi kuri mo po ahan mo to the PK channel pathamin si kami na si channel sige dungi marug kami sur mangang na taram nok seri madi ikut no kurum jari loina na lepanai dana sayul kudingi oina no majing numit kudingi thamjaba sayul girasi pol ngasi sodo mo pudo na lakseri ngasi November ki tang ani dagi na lakadoriba November ki tang nipan po bagi oiba sayul sigirasi pol kudol tamchana bagi damog pudo na lakseri ngasi ki tangkakta Mausagum na tangka anit tok na thamjabagi matung ina han tangka kiyoy na tang ani dagina ang mari pobda kari fall eri haba rasi fall kunimaki fall thamjarake adugi matung tarakoda muk habidi rasi kunimaki oina ani suba tangkakta tang manga dagina tang nipan pobagi thamjaraba matungda Aksangi oina sayol sida kari poleri mahigi oina kari poleri habidi mahiroi singi loina na pakang le sabi singi kari poleri habadu thamjarak kadabani udol tamjage ngasigi sayol gi rasi polisi udol tamjadringi mangoina na wafam amatag thamjauge chaliba tha habidi ngarang dagi horiba November tha sigi rasi polsu nomunini sigi manung sida achubu matam na miyam da thamjarage habidi November tha gi oiba rasi pol soidana maki miyam da thamjaraga miyam na korana ngaibiriba November tha sida kari fall leri habadu khamino bugita ja lomino si haba wafam thamjaraga ngasi podo na laksariba November itang ani dagina tang nipan fobugi oiba sayol sigi rasi pol kudol tamjage miyeng taminasi Ako'y papating yung subscribe to view, please. Pari maya madudi nga sige thamjariba sayol gi rasi pol da puning changna tamina bigitan ja luminarasi rasi pol tarani toy sida mahausa gom na mes rasi pol dagi hojare haraga aroi beda min rasi pol foba mathang manaw na da mak chandu charake thamjarake han bagi mes rasi pol gi oina ahan batang ki tang ani dagi na tang mari foba gi manungda anduna lerak sel kya ma fangani maruk ki mateng fangani ungi sei toba artist ki lamda library bisingi oina michat fangba matam oi aduga tabakidama wano mamay pakani lemhori batang manga dagina tang nipan fobugi manungda lamda chatpa kaide law singugi thabakta chawkhatli pom hongdo hongjin tawgani imung manung santi oigani haksangi oinadi thoina kaide aduga mahiroi singi oina mahida phajana sathajaba ngamjaba matamni aduga pakang le sabi singi oinadi aina singnagani ani subada bris rasi fall thamjage han batang ka kitang ani dagina mari fogi manungda lamda satkani pom hongani wano masakri thangani imung manung au phongna bakhara watkani lemhori batang manga dagina tang nipan fogi manungda anoba thabaki pau tagani mari mata thunglagani sel makong pangani ningba thungwa watkani aksangi oinadi kaide mahigi oinadi mayai oina sathagani aduga pakang le sabi singi oinadi haina singnagani ahum subada mithun rasi pol thamjage mithun rasi pol gi oina ahan matang ka kitang ani dagina tang mari pobugi manungda fom hongdo hongjin tawgani wanomba wahi nuksiraga tokani mari mata yumda thunglagani sel makong pangani lemhori batang manga dagina nipan pobugi manungda lamda satpa kaide anoba marok unagani nungaiba paw kya su tagani thabak kidamak ningbaga angbaga tawthorokbaga iman manadaba thabak khara leigani haksangi oidamak oinadi thoina kaiba leite mahiroi singi oina mahida mayai oina sathajana leiba ngamjaba matam oigani loina na pakang na sabe singi oinadi thungnagani karkat rasi folgi oina ang ani dagi mari fowi ahan matang ka kimanungda pungni say tawba singi oina mingchat pangjaba matam ni subuno makana jagani mari mata yumda thunglagani imung manung semjin sajan gani lamda satpa kaide lemhori batang manga dagina nipan fobugi manungda fom hongdo hongjin khara leigani anobu nungai pa paw tagani lamda satkani mina sanbigani aksangi oina di thoina kaide mahigi oina di phoi aduga pakang le sabi singi oina di thungnagani Singha rasi polgi oina ang ani dagina mari fobugi manungda wanomba mai pakani fom hongani
ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝ ꯃꯥꯡꯒꯅꯤ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯂꯝꯗ ꯆꯠꯄꯗ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 2ꯗꯒꯤ 3 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯨ ꯉꯝꯒꯅꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯄ ꯃꯇꯝ ꯑꯣꯏ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯋꯥꯅꯣꯝꯕꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯒꯅꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 2ꯗꯒꯤꯅ 3 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯏꯊꯥꯡ ꯊꯥꯡꯖꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯒꯅꯤ ꯀꯥꯟꯅꯗꯕ ꯃꯔꯨꯞ ꯌꯥꯝꯅ ꯂꯩꯒꯅꯤ ꯊꯦꯡꯅꯒꯅꯤ ꯁꯦꯜ ꯌꯥꯝꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯐꯪꯖꯕ ꯃꯇꯝꯗꯤ ꯑꯣꯏꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯐꯖꯅ ꯆꯠꯊꯖꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯦꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 2ꯗꯒꯤ 3 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯒꯅꯤ ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯉꯤ ꯌꯦꯛꯅꯕ ꯌꯥꯝꯃꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 2ꯗꯒꯤ 3 ꯐꯥꯎꯕꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯅꯨꯡꯁꯤꯗ ꯀꯥꯟꯅꯗꯕ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯂꯤ ꯀꯔꯕꯥꯔ ꯇꯧꯕꯁꯨ ꯀꯥꯟꯅꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕꯗ ꯃꯇꯝ ꯍꯧꯈꯤꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 2ꯗꯒꯤꯅ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯕꯗ ꯃꯇꯝ ꯍꯧꯈꯤꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯇꯧꯒꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯋꯥꯈꯜ ꯆꯥꯎꯒꯅꯤ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯁꯦꯜ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯅꯤꯡꯕ ꯏꯊꯨꯡ ꯊꯨꯡꯖꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 2ꯗꯒꯤꯅ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯐꯝꯁꯨ ꯍꯧꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯑꯅꯧꯕ ꯖꯤꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯒꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯑꯐꯕ ꯇꯥꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯁꯤ ꯑꯃꯨꯛ ꯊꯝꯖꯒꯦ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 2ꯗꯒꯤꯅ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯐꯝ ꯍꯣꯡꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯒꯅꯤ ꯃꯔꯤ ꯃꯇꯥꯒ ꯄꯨꯟꯅ ꯂꯝ ꯇꯨ ꯀꯣꯏꯒꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ
ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 5ꯗꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯑꯔꯨ ꯑꯍꯦꯟꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯑꯐꯕ ꯇꯥꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯆꯌꯣꯜꯁꯤꯗ ꯃꯤꯅ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯍꯥꯏꯅ ꯁꯤꯡꯅꯧ ꯍꯥꯏꯕ ꯂꯩꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯌꯧꯔꯛꯂꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯠꯂꯤꯕ ꯊꯥ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯜꯁꯨ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯜ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ